ओइबा पाउ पिजरे लमजिंगबा ग्रुप के अनोबा खोंगथांग ओइना लमदमसिगी मियामदा अहेनबा मतिंग पिगदबा लमजिंगबा हॉस्पिटल ngasi KFNPD मिनिस्टर कराम श्यामना हांगदोखरे खुमजरी टाइम्स ऑफ मणिपुर न्यूज मीटिंग ताबीरिबसिंगबो ngangon प्रियाना ताराम नोकचबगलोइना पाउ संदोंग पिजरी स्टेट असिदा डॉक्टर की मसिंग अवात पलाइते मतमग चुनबा खुचु कुलाई हेना थंबगी तंगाई फदबदी लई लमजिंग हॉस्पिटल ना हेल्थ केयर दा चौबा मतिंग अमा पांगबा ngamlagani हाइना KFNPD की मिनिस्टर कराम श्यामना फोंदोखरे वाफम मसिंग असि कोम्बिरै कैथेल दा लमजिंग ग्रुप की मखादा लमजिंग हॉस्पिटल एंड मेडिकल रिसर्च इंस्टीट्यूट प्राइवेट लिमिटेड हांगदोकपगी थौरमदा फोंदोखिबनी हिरम असिगी मतंगदा पाउदम अमा ngasidi state asigi health sector da ahongba kaya lakle haibasi khanglawa wafam ama oire ana yek tholakpa matamda mateng pangnanaba amadi afava health service ama pinanaba pandamda ngasi lamjingba hospital and medical research institute KFNPD minister karam samna hangdokre हांगदोकपगी थौरम अदुदा लमजिंगबा ग्रुप की चेयरमैन जैकी मंगांग हेल्थ सर्विसेज की डायरेक्टर डॉक्टर के राजो अमदी लमजिंगबा ग्रुप की MD W हेरोजिना थौरम मपु ओइना सरुक याखी चीफ गेस्ट ओइगिबा मिनिस्टर कराम सामना लमजिंगबा ग्रुप ना ngасidi lamdamsigi naha kaya thabak piba ngamle health sector da lamjingba hospital na achoba mateng ama pangba ngamlagani afaba thabak tawbada pungning thona hapibagi hainabi thamse mapanda satuna sen yamna sanglamba adu khara makhaidi kokpa ngamlagani state asida doctor marang kaina leiriba asumna matik saba kusukalai kaya hena thamnanaba honase ngasidi lamjingba group ase lamjingba ama oire haike Medical Research Institute si labanina mapanda koina satlaga the lying bangamdabagi paisa huge amount expenditure se lamjingba group si the lerak padagi expenditure sima susoi choidana handagane habagi thajabaduma like lamjingba group si da 1300 ki 2017 na 35 lerambadana oji 1300 narol singi adi ai phangjariba khuchumandu nataba aikhoigi yamna mating leiba narol sing sigi mating phudofam oiraba jaga ma oirakpa masigi mai pakpa sidi ai sarkar da leiba minister in charge moina asugi matik adi appreciate the way लमजिंगबा ग्रुप के चेयरमैन चनसम जैकी मंगांगना मियोइबगी सेवा गिदमक हॉस्पिटल असि हांगदोकपनी मियामदा अफब मखन की सर्विस पिननबा होनगनी हाइके मणिपुर दा लेरिबा हॉस्पिटल प्राइवेट हॉस्पिटल अदग गवर्नमेंट की हॉस्पिटल लेरि सिंगजु अखोय मसीदगी हाइदी इन टर्म्स ऑफ फी की मतंगदसु अखोयना कैसु हेन्ना लौदना हाइदी हानना लेरमिबा सिंगजगी फोव ताना अखोयना हेन्ना सर्विस असि तौब ngamnangai honajage हाइदी हाइबा लाइन सिददी फना लौसिंग लेरे हाइदना अखोयना सिगी ट्रेस सिददी अखोयना खंगबा नतबनिना हाइतबनिना ngasagi अखोयना अतांग खुलाई अदगी अफबा अदगी वर्किंग एनवायरनमेंट नम क्रिएट तौ तारगसु तौगदुरिबा थबक सिंगसिना स्टाफ सिंग अमदी डॉक्टर सिंगसिना डेडिकेट तौद्रगदी अखोइना तौनिंगिबा असि फुलफिल तौब ngमोइदबनिना हाइदी मयांगी सपोर्ट चंगी अमदी थवाई यावबा पुक्सेन सेंगबा अमदी कथोकपगी कनो अदु आइदी तोहनिंगी हाइबसि मसु आई थमजगे लमजिंगबा ग्रुप की डायरेक्टर सिंह स्टाफ अमदी मियोय कयाना थौरम अदुदा सरुक याखी
ngasi hangthokiba hospital asida CT scan, X-ray, endoscopy, ultrasound, ECG, ICU, isolation ward, isolation room, OT room, labor room, dialysis amadi VIP room yauna tongan ba khudong saba ke piri. Health Services ki Director Dr. K. Rajona haikibada lamjing bagrumna afaba makang service ama piba ngamasi yamna fai masina ana yek tholakpada mateng pangba ngamlagani. Federation of Government College Teachers Association Manipur Fegok Tana Sangsil Liba Thabak Lepagi Khongjang na maram oiduna DM College of Arts ke class tawdriba si athuba matamda government ke yasinabu puraktuna mahoksagam class tawhongadabani haina DM College of Arts Students Union haire hiramasigi matangda ngasi college asida paumi singa unabamada union gi debate and extension secretary Suraj Takhel embamna fongdoklakpada CS work strike asina maram oiduna hauzik class sing leptuna leire mahakna makha taraduna college asigi wal iba faculty sing athuba matamda mention biu hiramasigi matangda college ki principal da memorandum ama pisin kiba leire karigumba athuba matamda government ka fegok taga yasinaba puratrabade mahiroi singna changsilakpa khongjangda tholakpa afafatagi daita government na pugadabani haina section wa thamki Maduda Mari college de waliba faculty sing various department waliba faculty ase athu madamda immediately fulfill tawigdamni aduga asigunba government amasung ozagi mugnabada satra sing asibu commodity oina victimize taw asisu langini haina yaukhiba memory da madam principal masamakta pisenjaki haiba government gi education system asi soire haiba khangna masigi tungoina ramlaga khoina tawdaba yadaba class simatadi fajana tawbiyu haina pisin jakiba demand amakhatani adubu karima masi government amadi ozagi side gi hantopa leitrabadi khoi student singna oiba thoningda thogdok sing tholakpada maduda mari leinaba authority singna makhoina responsibility pujugaben Afaba khunai ama oinabagidamak afaba angang amadi afaba mama mathau tai haina Health Minister L. Janta Kumar Fongdukri wafam masingasi Health and Family Welfare Department amadi State Health Society National Health Mission na Sinduna Directorate of Family Welfare Services ki conference holda pangthokiba kumja lisingani kun February thagi oina National Deworming Day haudokpagi thoramda fongdokibani handak chahi gi oina angang lak tara lising yankhai ge taret ka Chahumga Yankai Tarukta Hidak Pitak Nabagi Pandam Tamduna, Sangsiliba Kongtang asi tha sigi tarada National Deworming Day Pangthok Labamatung, February Taratareta Move Up Program Pangthokadauri. Pangthokiba National Deworming Day Haudopagi Thoramda Sarkya Kiba, Health Minister L. Jentakumar Namakataraduna, Lengak Kudingna Angang Singi Yaifana Bagidamak, Matampumbada Yamlaba Senfam Kya Kaithari. Kunai amabu afaba ohenba matamda kunai aduda leiriba mipung khudingi achobo thodang lei chahi asida primary health center age center chaniga kun health and wellness center oina onthokna ba lengak na pandam thamli amaromda chakhalapagi matung ina mahoksaga aikhoiga lanthengna chang hengalakli thoglakli ba laina layong sing chakhalapagi khudamni pumnamak ase angakpa ama oi haibadi yaroi loinana ayush ki hidakna coronavirus layeng bangamle haiba nate hidak aduda miyoibagi immune system Kankhat hanbagi machak yaubagini miyoibagi immune system na kanduna leiba matamda laina changma ngamloi haibase miyamna hena khangnaraba wafam amani haikibaga loinana miyamna coronavirus asigi matangda ka hena mipainabadagi China romdagi pusilakpa potchai singda virus asi yauramduna laina sandorakadra mipainaba adu chingnaningai leite haina su minister na miyamgi pungning fathaki Pawi marathana temba break amalogjari Open the Knowledge Homeboarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details please contact the Knowledge Homeboarding Cum Coaching Center, Hata New Chekon Road.
Nauka Hearing Aid Center Kumja listing ama chapan marifom do digi honu chai kuntra manga hena Notice India ahan hearing aid clinic mo ine lerek laba Nauka gi Info Center ma hangjare TV ma di phone gi konjel loinana nil khongum fum na tabang ngam dagi awaba mayok na di bina al koding mag wabi rugano Nauka Hearing Aid Clinic nga si maklenshin direktuna completely invisible water resistant ama di rechargeable oida digital hearing aid hapiu tabang ngam gi pangalwana ba dong khang chana ba single power sa tambio ai khoi gi leifam di Nagamapal Main Road Phogoi Sangmam Lekai near Community Hall mobile number na 6000954159 Break matungda mayambo amuka na taram nokcheri makhataba pau pijari tha sigi manga gi numidang wairam pung manga makai khare helakpa duwaida haingang police station gi manung chanba Mantri Pukri Bajarda mobile phone yonba Royal Accessories kauba dukan amadagi khulai macha paiba mamai mamit khumba sakhangdaba mioi anina mobile phone amadi sen oina lupa lakh ani makhairom loot tawduna pukhiba amadi nongmai kapsal lamba thawong adubu yaningdaba fongdokladuna ngase Mantri Pukri Bajar area da leiba dukan phamba mioi singna nongmagi sintha leptuna wakat mifam chathakre wakat mifam adu da saruk yakiba Sahu Samaj ki secretary Manoj Prasan haikibada tang manga gi numidang da thokiba thodok adu yamna laibak thiba thodok ni mi kungna tariba Mantri Pukri Bajar area da asumna thongna leina lut toba amade nongmai kapagi thodok thokliba se security madik chana thamdabadagi thokpani mari leinaba authority singna mafam masida matik chaba security thambiu loinana nahan gi lut tobagi thodok ta chenariba miyoi sing athubada fadna ain gi matungina chairak pibiu haina mahang haiki aduga mayam si yaningdawa masi siguma thodok se akhoi yam yaningde yam nungai jade akhoi siguma se dukan da laga gun point da laga loot toraga mayam se changjalaga pochai mobile atang mobile ga pugi bani asidagi mayam tanaba kan sida matla akhoi gun na firing su torami masi akhoi yam yaningde अदुगी ngasi के sit and protest हो जबनी सब लोग पढ़े लिखे हैं सब लोग कार्यक्रम कर रहे हैं यहाँ हम ऐसे आदमी को चाहे ऐसे लोगों को नहीं देख पा रहे हैं जो घर में बैठे बिना कमाए रोजी रोटी कर रहे हैं ऐसा नहीं है सभी काम कर रहे हैं सभी अपने काम में व्यस्त हैं और सब लोग जो है अपने रोजी रोटी कमाने में मैं आपसे कह करके बुला लेता हूँ धन्यवाद Assam Rifles के personnel amang arang numidang pung nipan makhairom taba matamda Thobal District Police Commando gi kangbuna Imphal More lambi paring gi Wagzing Bazar da More rom dagi lakpa gari sing check tawbugi thabak chethabada Silver machu gi Maruti Swift Desire thoduna lakpa miyoi ama WY tablet lak ani lising kuntra ga kona na fagat pangamkhre faraba miyoi adu yengkhom Bikram chahi kuntra manga apokpa Y Chandra Mohan kawi kakching moirang them leikai dagi ni haire mahak taruk suba Assam Rifle gi personnel ne mahak lamdam asida leirambadagi Arunachal Pradesh da transfer tawkhraba personnel ne hairi Kangla Tongbi da leiba Kangla Tongbi Orphanage Home gi angang singda Khurkhul da leiba Lauriam Ningol Haisnam Ongbi baby kana ngasi sanana ba polam singkhudol tamkhre achamba thoram amaga loinana baby kana mahaki mayumda chaklen amaga loinana pangthoki ba thoram aduda home aduda leiriba angang singna ninghanaba leitana asa amaga loinana hotnarabadi suksoi soidana mai pakani haiba wakhalon asi mangda thamduna sangsinnaba honashi baby kana chatkiba chahi kiyagi mamangdagi hairiba home asida leiriba angang singbu nungshina chana loina rakpana makhoida thengnariba khudong chadaba kaya adu pumnamak khangduna ngasi fawba laklibani baby ka hauzik USA gi Texas University da visiting scholar oina thabak tawduna leirabasu mahakna yumda thoklakpa matamda home asida karigumba kharata oirabasu tawramgani haiba wakhalonda ngasigi thawram asi pangthokpani haiki mahakna makha taraduna lamdam asigi sel pairaba miyoi singna home kaya da mateng tawriba si yamna afaba thabak amane adum oinamak home singda leiriba angang singi apambadi nongma laklaga selgi mateng tawramba du nate madugi mahutta makhoi bu nungshina loina biba made makhoi gi damak matam kaithokpi baduni haiki orphanage the ma'am na donation di ma'am toramni hai but what they need is your time and your love sine paisa pa ma'am leba paisa pa mi ma'am pabi bingam bane bugwa adubu nangi matam ga nangi nungsiba ga pibdo adune moi da mut important tawbuje paugi marathon attend break amaga sulogjari This new year 2020 Lamjingba Group is coming up with a new project for the people called Lamjingba Hospital and Medical Research Institute Private Limited.
Lamjingba Hospital and Medical Research Institute will be at your service from 7th February 2020. Our vision is to be the leading hospital in the region, transforming healthcare. And our mission is to deliver quality, patient-centric healthcare at an affordable price. Madeline Ambulance Service Manipurna pung kunmari chupna miyam gi seba tawjari. Ambulance service asina miyam da pizariba service singdi yumdagi hospital da pukhatpa, hospital dagi yumda puthaba, hospital amadagi hospital amada puba, yumthang nariba state singda anaba sing puba amadi lauba, loinana India gi mafam khudimakta chatpa yarba air ambulance ki service asina chingmani. Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari. Adom sunga simak save tawshin biu aikhoi gi contact number 9205987988 natraga Play Store sangbiduna Madeline F download tobiu. Break matung da mayam amuka na taramnok chere makhadaba pau pizare. Assam ga yumlon nariba Jiribam district ta tongan ba lalon itik tawriba miyoi singna asemba makhal kiyagi sam sunga sing yonbagi thabak maning tamna chathari hojik malem gi oina laing bangamdana leiriba corona virus ki achoba issue mayok naringai cherak asida lamjam asida su miyoi ani swine flu nare haiba confirm tawkhraba su section thorangi thabakti mangam shandana leiri border oiriba Jiribamda yumthangnariba state singdagi pusilakpa sanga sing kaktuna yoliba dukan sing akaknaba meeting changwa mathau tare haina Manipuri Students Federation MSF ki President A Rajibna nungnangba phongdorak pagaloina lenga ki meeting chingsilakle UGC gi tare suba pay PU haibagi davida fegokta All Manipur College Teachers Association amadi Council of Teachers Association na tanduna lakpa dabi sing asi fawba lengakna nathaiduna leibagi mayokta leptana changsilakpa khongjang sing asina maram oiraga lengakta achauba safuma piri chairak asida TOMTV na fangba pawgi matungina ngasi numidang athengbada khongjang changsilba association singi mihut singa lengak ka wari sanarba yana leire hairi panba yabadi mamangda khongjang changsilba association singa education minister ga wari saba matamda lekhai taba ngamkhidabani ngasi ufongna kiba paw se singda kari kari maroiba paw yauribagi haibado mayam punamo khangminasi Lamjingba Times ahanba oina Kumal Lampak Main Stadium floodlight lehenkre numidangda sanaroi sing practice tawba yaragani Chief Minister City gi ranking pibada miyamna saruk yabiu M Joy ngasi fawbada state ta coronavirus naba laitri Dr LRK thasi gi taranithoi dagi seizwag strike sangsilagani amakta Sangai Express Myanmar gi ngamkhai paringda port pusilakpa thingdre Package food items sing pusilaktanaba khanghalli street vendor gi irang thokre asok apan yaunakre center ga wari sanaba alpha aina PCG lehelakpa yai oza sing wakat mifam sathakre pokna fam China Thailand Singapore gi lakpa Manipuri chama ga humdra ga nithoi mayum da surveillance sathari China Myanmar na singbadagi standard ngaktaba asa thakki polam sing pusilakpa thingle Matam kuina mirai ruraba awang nongpok haujikti growth engine oirakle Narendra Modi Ani suba National Judicial Pay Commission gi report thagat khre Tarit suba pay pidabagi oja pumnamak khongjang yausilakle Fegokta gi khongjang handokhiroi hairakli College pumnamakta seizwag strike sangsilagani amakta Naharol gi thodang China Thailand amasung Singapore gi lakpa khudingmak coronavirus ki test tawnanaba ministry na khanghalakle Additional Director IMC gi ayaba yauna street vendor singna mifam pangthoknaba hotnaringaida police na thugaikre anirak suba North East Multimedia Campaign lisingani kun board ta pangthokre ADC gi mikhal matam chana pangthok trabadi akan makhongjang sangsilagani achum Huyen Lanpao fiscal deficit hanthana ba ahenba select namlaroi RBI coronavirus sandorakpadagi ngakthoknaba thorang China Myanmar na saba package food items sing Manipur da pusilakpa thingkre China Thailand Singapore da chaluraga halakpa myoi chamaga humdraga nithoi rom sek tawduna yengsili report sing lokhatli
Mobile phone yonba dukan amadagi gunpoint lupa lakh ani makai amadi mobile manga loot tawkre. Ease of Living Index 2019 gi report laukhatli miyam nasu feedback PBU M Joy. Sana Laibak Manipur floodlight hapa sanabung laiba state singi manung chanba ngamle. Floodlight hapa football turf ground ahum semgatnana ba thaurang laire Chief Minister. Street vendor singa police ka muknabada asok apan yauna kre. Nongmai paiba miyoi marina lupa lakh ani makai lakre. Bom pokai kre. Isel Express State government na food safety gi regulation in daba China Myanmar romdagi chinjak pusilakpada athingba thamkre. Police na street vendor tankhaiba lepri mifam pangthohan khidre irang hokre smoke bomb kakre. Marks uppa sakhang daba marina nongmai namlaga dukan ama loot tawkre. Minority Affairs Department MLA amada sinabiu AMWO. Ireibag street vendor singa muknabada police yauna potpham phambi sokle laingak na ngakpi senbidrabadi karamna hingani potpham phambi. Laingak na thawoidrabadi class boycott amadi seizewalk strike ki matam thakre. Oza singna tare suba pe tanbagi khongjang hena kansinkre. Health care da achoba thodang lauri. Aroibada maroiba pau amuk hana pijari. Lamjingba group ki anoba khongthang oina lamdam sigi miyamda ahenba mating pigidaba Lamjingba hospital ngasi CAF and PD Minister Karam Shyamna hangdokri. Hauziki wanadi Manipuri pau matang sida loisinjari mideng tabiribasingba mukahana khurumjari.